Có này mít cựu rồi đấy. Mỗi là mà ta tham ấy, đúng không? Tại mình phải bảo tôi phụ thuộc video cái cách tham biểu. Mà tâm phi đấy chỉ cả mỗi là phi đấy. Mỗi cái tàu bom thuộc mà thâu chập chập bắt tàu rì, mỗi thi rì, aduga, akwai ngasi phao đó, thabak chặt mà khác akwai cái process sẽ lepa lại tana, adum chặt thari, akwai mà tâm pi badi ngam đi xin mỗi hai xin, akwai cái site đi tàu bây giờ bắt tàu rì, thi bây giờ bắt thi rì, càng phụ bigi asom cái nó đã giúp mỗi cái SP yau na, đi mayam police post tàu đó na, combine tàu rồi mỗi thi rì hai, mỗi hai xin, akwai na hai bên mỗi cái thi rì bagi mà tâm đó akwai Mangkhiba mise numit kya ni manungda puthokpiba ngamdoino adugi date amadi piu haibaneba adu piba ngamoi hai moida thajaba thambiu akhoina moigi thabak tawbada block tawbiganu moina tawriba thabak tu da akhoi cooperate pibiu sini moi hairisi pen badi akhoi pendre haibadi kaigino haiba tamda hojik leiriba kaino se ngasagi thiriba taseng habda police officer ogera ama ogera asomda leiriba poche akhoina thajaba da krawani namdi akhoi gi against ni leirisi akhoina tawri thabak se ngasi numit taruk ni sujal e koi nga ha na han dagi koi na Mangkhiba numit tu dagi hauraga koi ngasi changjal ai ji adu ngasi bau ji moi dagi kai gumba klu ama bau phang da bani na akoi na haijai moi da mokoi na thi ri ba chali ba moi na matam kakta na moi na han dagi moi ju thi ba hum ba dum chathari na hai moi na thi ba hum ba chathari do akoi si bau chatle si bau tawre adu gi proof amam di hai di akoi da thajaba amam di amum di akoi da pipi hai koi na Muna tu mina thiri na lesson batu madu lesson dengan non hai. Government state amasung central government pulap punjal laga combine to birakanda. Aikoi ki Mangkhiba mioi se phangna ba hona bada achauba thaudang lobiu hai base ai hajaningi. Maramdi aikoi Mangkhiba se maitai ne ba. Maitai community ma aikoi army camp manungda mang ba je army camp gidi yamna chauba maithiba ma oidoini. Aina lajriba fa Imphal West district ki manung chana lairiba Leimakhong chumamakta dani ngasi se khoi thasi tang tu manga dagi hauraga Laishram Kamalbabu kawa mioi ama Indian Army Camp da habdi Leimakhong ki manung se da thabak shuba mioi ama Mangkhiba dagi kasbaw thiba khangdana Leirakhiba aduga mari leina ngarang sung han thai tare mafam simakta da khoi gi hari ba maira paibi amni tong CSO sing yauraga khongjang chansimba leire madugi makha chathar poina ngasi chu hari ba mafam simakta da maira paibi tong CSO sing yauraga mifam pangthokre aduga khongjang chansakre madugi matung kasha dagi hari ba Laishram Kamalbabu Mangkhiba mioi asi loina bi asi khoi hari ba chulchar dagi Imphal da ngasi je thorak laga ma ki mapuroi ba sin ma ki mafam da ke ta kaidana soida ngamna sinabiu haidana hari ba Indian Army Camp gi khoi hojik berket khajanna leidi mafam sidai da ngasai se ayuk tagi hauraga tengthana oina na mangda famduna leirubagi thodok leikre madudagi khosaunarba myamna yengba ngamlaktabagi haitare ma ki loina biduna mang tharaga akhoi Indian Army Camp gi 57th Mountain Division gi hari GOC officer siga wari sanana ba khona basu leire aduga mahak hari ba mangduna leiri ba myu si pina view Karigumba Indian Army na mahak ki mapuro ji thiba khangdu ta dagi mahak na mang tharaga hari ba mapuro ba te ta kaidana phangna ba khona jagi haidana mangjin thana tangchel lakwa leire madudagi khoi ngahak personnel singa haitare aduga khongjal singa mukna badagi hari ba khogi 57th Mountain Division gi GOC na wari sana de harbadagi khoi tonga tonga GSC yauna CSO sing amadi ma ki loina bi yauna wari sanaruba changuba leire madu thola e hojikse madu tholo ko matamda khogi paumishna pawdon ba famdi hojikse hang khangdana leiri ba Laishram Kamalbabu sigi phangba yabagi likhun amakta ngasi fawba leitri ngasi tang khogi numit mangani taruni surakpa taraga hoji phawba karib ta clue je phangdrai tare ado phangdirba maram na makata na khoi oiba agitation chathagani ha wafam hodole ado jesi gi makadi phondol si hayang ayuk si pung tara taba matamda kharama kai theng gi karaktai tare ton ton ba imalu sing CSO sing amadi look kaya ma punjalaga kari khongjang makhatana agitation hai tare akan ba hoji changchali bajudi hena akan ba khongjang changchang ne habdo chapcha ba wari lomina gani ha wafam phondole ado na hayang phawba amuk kari khongjang lakpa ge habdo koi puna ngamina ba tare manipur chief minister N Biren Singh na masa mang na sai tare ngarang se khongdo yo wafam de hari ba Laishram Kamalbabu se 57 Mountain Division Indian Army Camp Leimakhong dagi Mangkhiba maram na mahaki responsibility Mangkhiba responsibility si Indian Army na
57 Mountain Division की GOC-na अचौबा दायित्व responsibility पुगदबनी छोइदा ngamdana हाइतारे मांगखिबा मियोचि पुथोपिरकदबनी हाइबा पुथोरकदबनी हाइबा वाफम होंदोपकलवना मरि लेनाबा सेंट्रल की मिनिस्ट्री सिंह जो खंगनख्रे हाइबा चीफ मिनिस्टर की वाफम लेरिबिन अदुना ममांग दसु मियो क्या थिबा खंदन लेरकिबा हातख्रे हारगा जो हक्चांग फाव फंगदबगी थौदो क्या अमा लेरिबिन अदुना nga sigi tholiba ngasi huju jitu oiriba film asiju karam film ama lakadagi hadudi akoi puna yengmina mithau tari film sing matang da pagdum jariba Naorem Tanoranjan Leimakhong Imphal West